Manipur Top Channel digi video amta update tawjage ngasi ayuk phongna January gi tang mangada January 9 gi General Strike mapung phana sagotkani. All India State Government Employee Confederation Laibak Sin Batungna General Strike lauthokhliba asida Manipur gi su State Government Employee Confederation mapung phana sagotkani hairi. Association gi serol amada January 3 da Kolkata da pangthokpa taruk suba Employee Confederation gi mifamda Laibak Sin Batungna January 9 General Strike chathanaba warep lawbasing media da lauthoktuna khangankhre. Mifam asina state khudingmakta lairiba government employees singna AIETD amadi Laibak asigi trade union kudimakna kauriba January 9 gi General Strike asi mapung phana sagotnaba warep lawkhre. India gi state ayambagi laingakna yadraba Citizenship Amendment Act 2019 asi laingaki employee association kudimakna su oppose tawri. Laining laison gi mingda India gi citizen singbu otpa Act asi malem gi laibak kayana su yaningdaba phongdorakli. Petroleum gi pothok liba laibak yangkai gi nithoina India da section wapi duna thau pi roi haibagi wafum khangalakli. Matang asida fascist ki sakstam lauriba BJP na sathariba thawang si UN amasum laibak ki khwaidagi wangba wayen sang Supreme Court na su khanaba horakle. Ngasigi Kolkata gi mifam aduda Kerala dagi saruk yakiba CPI gi MP Binoy Biswam su wangangki mahaki warolda BJP lengak asina Laibak ki scale gi value nom gi hantaduna economic ki thoksilda saungna soiba thokale cooperation amadi corruption gi sang wangkhalakpana misam miyambu minai naithangi thakta hantahale miyam gi official oiba thabak sing amadi education gi lamda thaudang lauriba employee sing mu nom gi awaba gi phibam na putharakli regular employee amadi oja lawbugi thabak kakthatuna contract ki thabak lawbada khumang yangsinba asi confederation akan mamong yaningde amaromda ngasigi mifam aduna National Council gi member yangkhai gi nutoi khankre madudi Jos Prakash bu National General Secretary Ajoy Singha bu National President khankre Manipur gi M Joy Kumar bu National Auditor oina National Council member oina E Girani TS Megachandra amadi Dr. KS Renendrajit bu khankre hairi